Numit Kunipal Leiba Chahi asigi February thada Wangoi Community Health Center CHC gi staff singna Numit Kontrani Thabak Tauki haibagi record leramba thengnari haina People's United Youth Alliance Puya gi Wangangloi Oinam Nikersan na phongdorakle People's United Youth Alliance Puya na leptana chatharakpa Lengaki ana laying sangsing yengsinbagi sarukama oinangasi Wangoi CHC da yengsinba chatlupada wafamasi mahakna phongdokhibane mahakta makhatana hai Wangoi CHC da Thabak Toriba staff sing Lengaki Tolop Khaktamak Ngairaga Thabak Taubugi Mami Chauna Tai staff Kharasu Mahut Deklaga Thabak Tauhanba Matam Chana Thabak Taudaba Kaya Thengnake Hena Ngaklingai Oiribadi Numit Kunimpal Khaktamak Leiba Chahi asigi February thada Numit Kuntra Mathoi Khudyek Piduna Thabak Taukhibagi staff singi record leramke Center asida Thabak Toriba staff singna Masa Masagi Khudong Chaba Yenglaga Tauning Tauraga Leide Haibado, Mayek Singna Takley, Health Center Asida Medicine, Surgery, Pediatrics Amade, General Surgery ki Doctor Sing Ledam Dabusu Tengna K. Puya Nangasi Fawbada Yengsilakba PHC Amade, CHC Kudingmakta, Miam Gini Haina Pitarakliba Hidak Langtak Singasi Janabi Ama Oina, Patient Singna Ka Henamato Tadaba Hidak Langtak Amade, Atenba Matamda expire Oiragadaba Hidak na Namna Pirak Patengnay, Masigi Matakta ECG, X-ray Amasong, ultrasound Chingba ki Kudong Chaba Panglabaso, Jayolamada Akaknaba Dumit Karak Hak Chalaibana, Anaba Singda Kudong Chadaba Kaya Amaso Mayok Nare, Ngasigi Kongcha Dada Samuro PHC da Yengsilubada Mapamadu Daso, Jabmanaba Kudong Chadaba Kaya Tengaduna Ledam K, Masigi Matakta Center Asigi Damak Ambulance Pirakle Haibaso, Driver Yaroktaba Madi Ambulance ki Battery Yadabana, Nongkang Chaiduna Lehore, Pumnamang asida Mari Lainaba Singna Atubada Meeting Jangduna, Miyamgi Yaifanaba Thabak Paikat Liba Sing Miyamda Panganaba, Gamnaba Honabiu Haike. I developed PhD emo in charge na meeting sa tukum tamda finance manager amadi finance assistant office assistant ani asi akoi meeting puraga chatpiri basi kari karamba ground no aiba wahum simaga puyagi ma ke diga ambulance kido samuro PhD sigi laibak thiba mana akoi hairiba samuro PhD asigi akoi athu kai gi oiba thabuk de sina ga doiba na leng sina ambulance asi hujik Yadran like the Shembidre Haba, staff ki Maki, Hibiri, Royana, Haiba, ambulance, diver for Marilla Navasing, Tabira, there, Hibaki Wapama, and Marilla Nava, Department Amadi, Marilla Navasina, director, na Asi Akanami and Mirakanda, Haiba, Awara passing as he, Yanson Mirakanda, Masi Miam Ginamota Kalakanda, Haiba, Samuro PAC, Sigi appointed lady Bob Razazing, Kamirakanda, at whom the Tabak on top Mirakanda, Awara passing the sea. Ibina Nava, Piagi Maki, Razazing Motion of